ngasi aina maitai singonda khara reply tawjaninge maitai singna kuki singbu social media da khumna de minai macha uithu kasubi macha adumaina haye manipur si singna haire de kuki henna maitai si minai yambane ngasi aina haibe si chumna haibane karigino haire de minai si kuki na minai kauba yate hujik si maitai na minai yambane karigino hairege moi si hujik di yam wana laibane manungda ado aina karamai khambra hairede aigi marup nupa nambon dagine ma Suresh kawe ma na ingonda phone toraga haibane imbai handak si ekhoi maitai si yam ware chara tatlaga leigi dawba mi yam khre hai kaina kari maram dagino social media da di hairaga yam hosai ina khunbanga tami man daga nang adumai na ngambra hairaga mai khoi maitai si machin nga tane hai hoji di khoi di suraga chaba nga tane khoi irang tawbanina hoji di khoi di mapangrom thokba sungamdare thoge hairaga su Imphal dagi flight da chatba khattana upai leitere lambi gari gumba na chatba ngam yadre flight da chatba ngam dabina leibagi Imphal da thabok su phangde paisa tanpham su leite charari tatgi dawna leire yam wae hai aina haibadi as yam nungai te da hai bi maram amadi 100 dagi 84 si minai ni haibadu chap chana khang thok bangame company mapanrom company chat daga paisa tan daga chat banga tane huji di mapan chat ge haira so flight gi maban taman bagi hoi de upai leitre paisa so leitre mateng pangningai se mi leitre haina magi wa ba story do engon da li beda yam nungai de yaradi irang si khara cookies yana ngabiraga peace to khadi phagi dawba haina hai adu khanna de yam nungai te adu oiraga su kari tawgani huji social media da minai kasubi macha huthu refugee haiba henna huji maitai na haigi dawba si cookies singwana ekhoi na lanse surrender tawjarage noi na ngi badu separate administration chu pi thorage center na ngi bin na se natana ekhoi di yam wana leikhre hairi de cookies na gian taraga khara wa khandu khan phom su thori bane adu haidabi na manung da phausa na ilaw na leiba henna khara noisu wa khandu khara khandaga awa basingi dama su khan biraga khara gian tana leibi o pungang angor nga pungalaw daga pungpang panggunu haibi bese ngasi mayam ngon ta janing bane haibadu phajana wa khandu khandaga leibiu machinda hai pasaraga manungda thi oi basi kari su kana da bane adu khangbiu gen tabiu haina haije bane mai thai ten ku ki ho hi kasubi kasuba ti social media he aha sai be se je wa chu neu khat mi hi no reply ga bor hen na he chan chu ni tan te ole